ꯀꯂꯔ ꯁꯪꯕꯗꯣ ꯑꯗꯨꯒꯨꯝꯕꯗ ꯈꯦꯠꯂꯨꯕꯒꯤ ꯑꯗꯨꯒꯨꯝꯕꯗ ꯔꯪ ꯑꯃꯨꯕꯗꯣ ꯎꯈꯣꯡꯗꯒ ꯇꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯦ ꯁꯦ ꯑꯃꯨꯕꯁꯦ ꯏꯁꯤꯡ ꯍꯥꯟꯅ ꯆꯣꯠꯍꯜꯂꯣ. ꯀꯔꯤ ꯍꯥꯏ ꯃꯃꯤꯡ ꯈꯪꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯃꯤꯡꯗꯤ ꯈꯪꯗꯦ. ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯆꯣꯠꯍꯜꯂꯣ. 이신도 하나 빠나 사대길로가 ꯈꯨꯠ ꯎꯍꯟꯒꯗꯕꯅꯤꯀꯣ. ꯈꯨꯠꯈꯤꯇꯪ ꯎꯍꯟꯒꯗꯕꯅꯤ. 그땅 우행게다고 그때 ꯃꯣꯏꯒꯤꯅ ꯍꯦꯟꯅ ꯈꯪꯉꯤꯅꯦ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯕꯕꯨ ꯌꯧꯗꯦꯅꯦ. ꯃꯊꯪ ꯑꯗꯨꯝ ꯏꯁꯤꯡꯁꯤ ꯇꯩꯔꯕ ꯃꯇꯨꯡꯗ खायदो가 ꯑꯦꯝꯋꯦꯒꯤ तꯧꯕꯅꯤꯗ ꯍꯤꯗꯥꯛꯁꯦ ꯈꯥꯏꯗꯣꯛꯄꯅꯦ ꯕꯣꯇꯜꯗꯨꯗ. ꯅꯣꯏꯕꯒ ꯌꯥꯄꯣꯠ ꯅꯠꯇꯦ ꯂꯣꯏꯅ ꯇꯥꯁꯟꯒꯗꯒꯤ ꯃꯨꯀꯥꯁꯤꯅ ꯇꯧꯔꯤ ꯂꯤꯂꯥꯁꯤꯗꯤꯕ. ꯊꯨꯝ ꯑꯃꯅꯤꯀꯣ ꯊꯨꯝꯃꯦꯀꯣ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯨꯝꯅꯕ ꯍꯥꯞꯄꯒ ꯇꯩꯔꯦ. ꯑꯗꯩ ꯈꯨꯕꯥꯛꯇ ꯑꯃꯨꯛ ꯇꯧꯔꯅꯤ. ꯁꯤꯗꯤ ꯃꯆꯤꯁꯤꯗꯩ ꯍꯧꯒꯦꯀꯣ. ꯀꯣꯛꯄ ꯍꯧꯔꯦ. ꯎꯔꯕ ꯏꯁꯤꯡ ꯊꯥꯛꯇꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧ. ꯏꯁꯤꯡ ꯊꯥꯛꯑꯅꯤ ꯄꯥꯊꯈ꯭ꯔꯦ ꯇꯣ ꯄꯥꯊꯔꯦꯗꯅ ꯇꯣ. ꯐꯤꯁꯦ ꯍꯥꯈꯤꯗꯣꯏꯅꯤ ꯀꯟꯅꯒ ꯅꯣꯏꯔꯨ ꯌꯥꯕꯖꯥꯠ ꯅꯠꯇꯦ. ꯃꯩ ꯁꯨꯝ ꯇꯧꯔꯒ ꯄꯥꯗꯤ ꯄꯥꯊꯔꯛꯑꯦꯗꯅꯀꯣ. ꯃꯊꯟꯇ ꯑꯗꯨꯝ ꯀꯣꯛꯈ꯭ꯔꯅꯤ. ꯐꯅꯌꯥꯝ ꯀꯣꯛꯇ꯭ꯔꯥ ꯐꯅꯌꯥꯝ ꯅꯧ ꯋꯥꯎꯊꯔꯦꯀꯣ. ꯈꯔ ꯌꯥꯛꯄ ꯃꯄꯥ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯀꯟꯅ ꯊꯦꯡꯉꯨꯕꯁꯨ ꯑꯃꯨꯛ ꯌꯥꯛꯄꯗꯤ ꯑꯗꯨꯝ ꯌꯥꯔ ꯃꯥꯜꯂꯦꯀꯣ. ꯐꯅꯌꯥꯝ ꯐꯔꯦꯀꯣ. ꯑꯗꯩ ꯁꯤꯃꯨꯛ ꯇꯧꯒꯦꯀꯣ. ꯁꯨꯗꯦ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯀꯣꯛꯆꯈ꯭ꯔꯅꯤ ꯁꯨꯔꯀꯥꯟꯗ. ꯁꯤ ꯍꯤꯗꯥꯛꯁꯤꯅꯅꯦ ꯑꯦꯝꯋꯦꯒꯤꯅꯦ. ꯑꯁꯤꯒꯤ ꯑꯦꯝꯋꯦꯒꯤꯁꯤꯅ ꯀꯣꯛꯏ ꯑꯗꯨꯅ ꯑꯁꯤꯒꯤꯁꯦ ꯌꯥꯝ ꯐꯈ꯭ꯔꯦꯀꯣ. ꯁꯤ ꯃꯆꯨꯗꯣ ꯁꯤ ꯆꯪꯉꯤꯁꯤꯡꯁꯦ ꯑꯝꯇ ꯀꯩꯅꯣ ꯅꯠꯇꯦꯕ ꯍꯜꯂꯤꯕ ꯄꯣꯠꯁꯦ ꯀꯣꯛꯇꯕ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯗꯥꯏꯔꯦꯛ ꯍꯥꯏꯇꯥꯔꯦ. ꯁꯤꯗ ꯁꯨꯃꯥꯏꯅ ꯋꯥꯎꯇꯛ ꯂꯩꯁꯤꯗꯤ ꯁꯨꯕꯗ ꯑꯗꯨꯝ ꯐꯈ꯭ꯔꯅꯦꯕ ꯇꯣ ꯑꯣꯏꯕ ꯂꯩꯇ꯭ꯔꯦꯗꯣ ꯐꯔꯦꯀꯣ. ꯀꯟꯅ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯈꯦꯠꯆꯟꯈꯤꯕꯗꯣ ꯍꯥꯖꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯅꯦꯕ. ꯆꯨꯝꯃꯦ ꯌꯥꯔꯦ ꯐꯈ꯭ꯔꯦ. ꯁꯤ ꯃꯊꯪꯗꯤ ꯁꯨꯗꯣꯛꯑꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯗꯨꯝ ꯑꯃꯨꯛ ꯀꯪꯍꯜꯂꯅꯤ ꯑꯗꯨꯒ ꯆꯅꯥꯡ ꯊꯥꯔꯅꯤ. ꯀꯣꯛꯈ꯭ꯔꯦꯕ ꯌꯥꯎꯗ꯭ꯔꯦꯕ. ꯂꯥꯛꯇꯦ. ꯁꯤꯅ ꯁꯨꯗꯣꯛꯇꯣꯏꯔꯣ ꯅꯍꯥꯟꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ? ꯊꯥꯎꯊꯤ ꯊꯥꯗꯣꯛꯄꯩꯗꯣ ꯑꯗꯨ ꯍꯥꯟꯅ ꯁꯨꯗꯣꯛꯀꯗꯣꯏꯅꯤ ꯁꯤ. ꯁꯔꯞ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯁꯤꯗꯗꯤ? ꯁꯔꯞ ꯍꯥꯞꯄꯣꯏ. ꯁꯔꯞ ꯍꯥꯞꯄ ꯌꯥꯗꯦ. ꯆꯨꯝꯅ ꯏꯁꯤꯡ ꯑꯆꯝꯕꯅ ꯁꯨꯗꯣꯛꯄ. ꯉꯁꯥꯏ ꯀꯩꯅꯣ ꯊꯥꯗꯣꯛꯄꯒꯤ ꯊꯥꯎꯊꯤ ꯊꯥꯗꯣꯛꯄꯒꯤ ꯌꯥꯎꯈꯤꯕꯗꯣ ꯀꯩꯅꯣꯒꯤ ꯍꯥꯏ ꯊꯣꯛꯇꯦ. ꯑꯩꯅ ꯅꯍꯥꯟ ꯁꯔꯞ ꯊꯥꯎꯊꯤ ꯊꯥꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯗꯤꯇꯔꯖꯦꯟ ꯀꯩꯅꯣꯗꯣ ꯌꯥꯎꯔꯦ. ꯁꯨꯔ ꯅꯩꯕ ꯌꯥꯗꯕ? ꯌꯥꯗꯦ. ꯅꯩꯔꯗꯤ ꯃꯥꯗꯤ ꯂꯪꯖꯝꯐꯥꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯌꯥꯝꯃꯟꯗꯅ ꯑꯩꯁꯦ ꯉꯥꯎꯗꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯏꯁꯥ ꯐꯖꯅ ꯀꯩꯁꯨ ꯈꯔ ꯑꯃꯅ ꯏꯁꯤꯡ ꯊꯛꯊꯕ ꯊꯥ ꯑꯃꯅꯤ ꯏꯁꯤꯡ ꯊꯛꯊꯕ ꯏꯁꯤꯡꯁꯦ ꯊꯛꯊꯕꯁꯤꯅ ꯏꯁꯤꯡ ꯇꯧꯐꯝꯗꯒꯤ ꯀꯌꯥꯔꯛ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯑꯃꯨꯛꯀ ꯊꯥꯗꯣꯛꯇꯣꯏꯅꯤ.
ꯍꯥꯏꯗꯤ ꯊꯥꯗꯣꯛꯄꯗꯤ ꯌꯥꯔꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ ꯐꯤꯗꯣ ꯁꯤꯔꯣ ꯀꯨꯡꯒꯣꯟ ꯊꯣꯛꯂꯛꯇ꯭ꯔꯀꯥꯟꯗ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯏꯕ ꯀꯨꯡꯒꯣꯟ ꯊꯣꯛꯂꯛꯑꯣꯏ ꯑꯗꯩ ꯈꯨꯠꯇꯁꯨ ꯅꯥꯟꯕ ꯐꯥꯎꯔꯛꯑꯣꯏꯕ ꯑꯗꯩꯗ ꯌꯥꯔꯦ ꯈꯪꯗꯣꯏ ꯈꯨꯠꯇ ꯅꯥꯜꯂꯛꯑꯗꯤ ꯁꯦꯡꯗ꯭ꯔꯤꯗꯣ ꯈꯪꯗꯣꯏ ꯁꯤ ꯈꯨꯠꯇ ꯅꯥꯟꯗ꯭ꯔꯦꯕ ꯊꯥꯗꯣꯛꯄ ꯂꯣꯏꯔꯦ ꯁꯨꯝꯕ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯇꯥꯏꯗꯣ ꯁꯨꯝꯃꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯂꯪ ꯇꯠꯇꯣꯏꯔꯥ ꯇꯠꯇꯤ ꯇꯠꯂꯣ ꯍꯥꯅꯦꯅ ꯇꯧꯔꯤꯅꯦ ꯁꯤ ꯄꯥꯏꯁꯜꯂꯤꯅꯦꯕ ꯃꯦꯠꯂꯤꯅꯦꯕ ꯂꯩꯗꯕ ꯂꯩꯕ ꯃꯥꯟꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯅ ꯃꯆꯨꯒꯤ ꯁꯤꯅ ꯃꯆꯨ ꯁꯪꯅꯕꯒꯤ ꯑꯩ ꯈꯨꯠꯇꯩ ꯊꯪꯅꯕ ꯒ꯭ꯂꯞ ꯎꯞꯁꯜꯂꯦ ꯒ꯭ꯂꯣꯞ ꯎꯞꯄꯦ ꯃꯆꯨ ꯁꯪꯅꯕ ꯈꯨꯠꯇ ꯆꯨꯌꯦꯅ ꯇꯧꯅꯤꯅ ꯍꯥꯏꯔꯗꯤ ꯈꯨꯠꯅ ꯑꯗꯨꯝ ꯁꯪꯉꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯂꯣꯞꯁꯤ ꯎꯞꯄꯒ ꯈꯔ ꯐꯔꯦꯅ ꯈꯜꯂꯤ ꯈꯨꯠꯇ ꯆꯨꯗ꯭ꯔꯦ ꯁꯤꯅ ꯊꯨꯝ ꯍꯥꯞꯅꯕꯅꯤ ꯊꯨꯝ ꯈꯔ ꯍꯥꯞꯇꯣꯏꯅꯤ ꯊꯨꯝ ꯍꯥꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯃꯆꯨꯁꯦ ꯈꯔ ꯆꯦꯠꯅꯕ ꯊꯥꯏꯅꯗꯤ ꯑꯗꯨꯝ ꯍꯥꯞꯅꯔꯕ ꯁꯤꯕꯣ ꯍꯥꯞꯅꯔꯝꯒꯅꯤ ꯃꯣꯏ ꯂꯪ ꯁꯪꯕ ꯀꯥꯡꯕꯨꯗꯤ ꯃꯣꯏ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯄꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣই ꯃꯨꯀꯥꯒꯤꯗꯤ ꯊꯨꯝꯁꯤ ꯈꯔ ꯍꯥꯞꯄꯣꯅ ꯍꯥꯏ ꯍꯥꯞꯇꯣꯏꯅꯤ ꯅꯦꯛꯁ ꯁꯤꯅ ꯀꯔꯤ ꯁꯤꯅ ꯑꯍꯥꯟꯕꯗ ꯍꯪꯒꯥꯝꯄꯥꯟ ꯌꯦꯜꯂꯣ ꯊꯥꯗꯣꯏꯕ ꯁꯤ ꯌꯦꯜꯂꯣꯁꯦ ꯊꯥꯗꯣꯏꯕ ꯉꯁꯥꯏ ꯃꯆꯨꯗꯣ ꯀꯩꯅꯦꯕ ꯀꯩ ꯍꯥꯏꯒꯦ ꯎꯔꯦꯡ ꯑꯌꯥꯛꯄ ꯎꯔꯦꯡꯗ ꯆꯪꯁꯤꯟꯕ ꯈꯣꯡꯗ꯭ꯔꯨꯝ ꯍꯥꯏꯇꯥꯔꯦ ꯃꯀꯨ ꯍꯥꯏꯗꯣ ꯍꯥ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯍꯥꯏꯕꯅꯤꯀꯣ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯅꯠꯇꯦ ꯁꯪꯗꯣꯏꯁꯦ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯍꯥꯏꯔꯛꯄꯅꯦ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯑꯗꯨ ꯌꯦꯜꯂꯣ ꯍꯥꯟꯅ ꯍꯥꯞꯄ ꯌꯦꯜꯂꯣ ꯍꯥꯟꯅ ꯍꯥꯞꯇꯣꯏꯕ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨ ꯇꯥꯅꯕ ꯁꯪꯗꯣꯏꯅꯤ ꯌꯦꯜꯂꯣꯁꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯊꯨꯝꯁꯨ ꯇꯨꯝꯃꯦ ꯍꯧꯖꯤꯛ ꯐꯤ ꯍꯥꯞꯆꯤꯜꯂꯒꯦ ꯌꯦꯜꯂꯣꯁꯤ ꯆꯨꯕ꯭ꯔꯥ ꯆꯨꯗꯕ꯭ꯔꯥ ꯌꯦꯡꯉꯤꯅꯤ ꯈꯪꯉꯥꯎ ꯑꯣꯜꯂꯤꯁꯦ ꯆꯨꯔꯦ ꯍꯧꯖꯤꯛ ꯀꯣ ꯁꯤꯃ ꯍꯥꯞꯄꯁꯤ ꯁꯤ ꯂꯣꯏꯔꯦ ꯑꯁꯪꯕ ꯑꯃꯨꯛ ꯌꯥꯟꯗꯣꯏꯔꯣ ꯑꯁꯪꯕ ꯑꯃꯨꯛ ꯌꯥꯟꯗꯣꯏꯅꯤ ꯁꯤꯁꯨ ꯌꯥꯝ ꯍꯥꯞꯄ ꯌꯥꯗꯦ ꯁꯤꯅ ꯁꯤ ꯊꯥꯒꯠꯂꯒꯦ ꯑꯁꯪꯕ ꯍꯥꯞꯄꯦ ꯈꯨꯠꯇ ꯅꯞꯍꯜꯂꯒꯦ ꯑꯁꯪꯕ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯁꯤ ꯌꯦꯡꯉꯁꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯆꯨ ꯇꯥꯍꯜꯂꯒꯦ ꯍꯥꯞꯈꯤꯒꯦ ꯌꯥꯝꯗꯤ ꯅꯠꯇꯕ ꯈꯤꯇꯪ ꯍꯥꯞꯈꯤꯒꯦꯀꯣ ꯈꯤꯇꯪ ꯍꯥꯞꯀꯦ ꯆꯨꯔꯤꯁꯤꯅ ꯑꯗꯨꯝ ꯌꯥꯍꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯗ꯭ꯔꯣꯞꯁꯦ ꯍꯦꯛꯇ ꯇꯥꯊꯣꯛꯈꯤ ꯆꯨꯕꯗ ꯆꯦꯟꯁꯤꯜꯂꯦ
tang tin ge ko iri yare mam to le Bisa mulai. Mari, kamu ke? 그리고 전황 다 되는 도자. 자낭 럽도이바 아두기 스마인 토퍼가 락다디네 락산다디네 불랍 락살라디 야데바 무카디 다살라 락야 데 스마이 토가토 스마이 토가 Jadi si canang laku lo deh dana saya, soalnya some dana, lecut info ane betul. Info ane betul. Ada itu sih malah ane. Mana? Karena hai ya. Yang karena hai lagi ya tu kan ini. Kan tu isu lah, kan tu isu. Kalau setok le nasi. Sisi kamu kuih ni kan tahu apa teh. Ya deh, nanti kamu kan handai ada mana. Kamu juga kan baju ada kita laku tahu langsung dong tidur juga. Yacha. Ini nih. Ini nih sini jauh deh kali ini mau kok lagi. Udah. Ini yang udah ini. Lagi orang dah ada sini kami ini. Sini kami ini lagi orang. Cuma panjang kau ya dunia ini kan macam ni. Kami agak macam ni ni. Kami bagi yang kan mana teh si bukan je. Nang ada pembawa. Tu semai teh iyo ba. Semai teh kan ni apa jangan tu. Ba. Ada kita kang masusi yang kang bayar dewa si jangti. Lagi hendak juga tiada mal lagi pada bayar dewa. Nang kati para itu makoi pala. Paninnya tak makoi pala. Kati. Hoi. Kamu itu cakap. Maya jangan tak pahu juga ini. Maya dia hana tak tergadinya. Sigi maya isi.
ꯑꯇꯩꯁꯦ ꯇꯛꯄꯗ ꯅꯥꯟꯗꯦ ꯁꯤ ꯈꯣꯏꯔꯤꯁꯨ ꯂꯥꯛ ꯁꯤꯒꯁꯦ ꯈꯣꯏꯗꯅ ꯇꯛꯇꯣꯏꯅꯤ ꯀꯣꯏ ꯌꯥꯎꯗꯦ ꯑꯗꯨꯗ ꯁ꯭ꯋꯥꯏꯗ ꯑꯃ ꯄꯟꯐꯝ ꯑꯃ ꯍꯧꯅ ꯇꯛꯇꯣꯏ ꯑꯣ ꯁꯤꯔꯣ ꯁ꯭ꯋꯥꯏꯒꯤꯗꯤ ꯌꯥꯎꯗꯦ ꯅꯠꯇꯦ ꯑꯗꯨ ꯄꯟꯗꯣꯏꯕ ꯁꯤ ꯏꯁꯇꯤꯜ ꯃꯇꯣꯟꯁꯤꯅ ꯃꯗꯨꯏꯗꯗꯤ ꯊꯤꯂꯗꯣꯏꯕ ꯇꯪꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯊꯝꯐꯝ ꯑꯃ ꯂꯩꯕꯗꯣ ꯑꯗ ꯊꯝꯃꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯇꯨꯃꯤꯠꯁꯨ ꯆꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯏꯗꯣ ꯑꯩ ꯌꯥꯝ ꯆꯥꯟꯁ ꯄꯤ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯄꯥꯏꯗꯗꯤ ꯌꯥꯔꯣꯏ ꯁꯨꯄ꯭ꯔꯦꯝ ꯌꯥꯎꯋꯦ ꯈꯣꯏꯌꯦꯕ ꯇꯩꯔꯣ ꯁꯤ ꯁ꯭ꯋꯥꯏꯁꯤ ꯇꯛꯄ ꯁꯥꯏꯍꯦ ꯃꯩ ꯍꯧ ꯅꯠꯇꯦ ꯃꯩꯅ ꯁꯨꯖꯜꯂꯦ ꯁꯧꯗꯣꯛꯈ꯭ꯔꯦ ꯐꯤ ꯏꯁꯤꯡ ꯆꯣꯠꯍꯜꯂꯤꯔꯣ ꯅꯣꯏꯁꯦ ꯆꯣꯠꯍꯜꯂ ꯁꯦꯝꯃꯦꯕ ꯑꯁꯨꯞꯄꯁꯦ ꯁꯤꯒꯨꯝꯕ ꯑꯁꯨꯞꯄ ꯗꯥꯛꯁꯦ ꯆꯣꯠꯍꯟꯗꯗꯤ ꯃꯃꯤꯁꯦ ꯀꯣꯛꯑꯣꯏꯗꯕ ꯑꯗꯨꯅ ꯆꯣꯠꯍꯜꯂ ꯁꯦꯝꯃꯦꯕ ꯅꯪꯒꯤꯔꯣꯏꯗ ꯅꯠꯇ꯭ꯔꯣ ꯇꯩꯕ ꯌꯥꯔꯣꯏꯗꯨꯗ ꯑꯃ ꯌꯧꯔꯣ ꯁꯤꯐꯥꯎ ꯁꯥꯡꯅ ꯏꯃꯥ ꯂꯤꯛꯁ ꯃꯤꯊꯥꯏꯗꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨ ꯌꯥꯎꯗꯕ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯑꯃ ꯄꯤꯔꯝꯃꯤꯗꯅ ꯑꯥꯎ ꯑꯩ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯁꯤ ꯌꯥꯎꯗ꯭ꯔꯦ ꯈꯤꯇꯪ ꯌꯥꯎꯗ꯭ꯔꯦ